Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Bharat anobu chahi lisingani kunmanga harau tayamba amasung dharmargi oiba wakhalangalona na haure Rashtrapati Draupadi Murmu na hairi anobu chahi asina mipum khodimakta harau tayamba nungsi chanab amasung nungaya phaba purakpa oirishanu Narendra Modi Sarkar na haukiba chahi tara asida Bharaki nahasingda anobu khudongchaba kaya marum phanganki Nipan suba schedule da chalaba lol kungani thoida sangbidan bu handongnaba Bharat Sarkar na thorang ama lokhatle amasung awang nongpo raise singi ground water ithei lokhongi category da yamna phaba thakta lei haina Jal Shakti Mantraloi gi report ta hairi Bharat anobu chahi lisingani kunmanga harau tayamba amasung dharmagi oiba wakhalanga loina na haure anobu chahi lising ani kunmanga na lakpada Rashtrapati Draupadi Murmu na jati asida yafa paujal piri social media da thagatpa paujal amada Rashtrapati na hai anobu chahi lisingani kunmanga asina mipum kudimakta harau tayamba nungsi chanaba amasung nungaya phaba purakpa oirishanu anobu chahi lakpa asida hena Yaifaba hena mapungphana pumna mapu konshinba amasung Bharat amadi malem pumbagi mapungphana chakhotpa nungairaba tungi punshi amagidamukta aikhoi pumnamakna amuk hana honaminarasi Pradhan Mantri Narendra Modi nasu miyamda yafa paujal piradun hai chei asina mipum khudimakta anoba khudong chaba sing mai pakpa amasung loiba naidaba harau nungaiba purakpa oirishanu Anoba chehina lakpada Manipur gi Rajapal Lakshman Prasad Acharya Mukhyamantri Nongthombam Biren Singh Mantri Singh MLA Singh tongan ba Rajniti Dol amadi sangstan kayana Rajya asigi miyamda yafa paujal pirakli mahauki paujal da Rajapal na hai lagliba chehi asida miyam amata oina punna lamdam asida nungsi chanaba amadi chakhotpa porakpa naba honaminarasi Paujal amada Mukhyamantri Nongthombam Biren Singh hai anoba chahi lapana nungsinadaba amasung akiba haibadu kwakthoknaduna amata oina punna leminanaba honarasi Lebagi konung Delhi da anoba chahi lising ani kunmanga asi dharmagi achetpa wakhalon amasung harau tayamaglonana taramna okhi Bhakta Sinna Birla Mandir amasung Jandhyawalan Mandir yauna mandir kayada ayuki arti nangnanaba amasung anoba chahi gi ahanba numitta Ishorgi thaujal phangnanaba lai khurumba laknaki Manipur yauna awang nongpo ki raisa singdesu miyamna anoba chahibu harau taramna okhi Raisa gi Works Mantri Govindas Konthojam na ngarang New Delhi da Kendra gi Selthum Mantri Nirmala Sitaraman ga unaduna Manipur gi oiba project singi matangda wafam sing khanakre social media da thangalakpa warol amada Sri Govindas na hai Kendra gi Mantri asiga Manipur gi oiba maru oiba project ani gi matangda wafam sing khanaki Masi Raja asigi chakhot lambida achoba mai pakpa amani mangna hai Asian Development Bank gi sentang makhada Imphal Ring Road project packet anab amasung World Bank gi mateng na Manipur Enforces Enable Development Project packet pegi matangda wapung kaya khanaki Manipur Police na Raja asigi mafong kaya da thi bhumbu ki thabak lepna chathari Bisnupur Zilla gi Khunjarok Nalamaya gi Thongkhonglok Khuldagi magazine yawba SLR ama 303 rifle ama 12 bore single barrel nomoi ama magazine ani galona na 9mm pistol ani anti riot nomoi ama insas LMG magazine ani insas rifle ge magazine ani hand grenade mari amadi nomoi maru lunana ate polong kya marum phagatki Thobal Jilla gi Leisangthem Eco Party gi na magazine yawba anti material rifle sniper oina semdoklab ama single ball action rifle ani 9mm pistol ahum hand grenade ama AK32 mari nongmai maru amasung tokning sing phagatki Manipur Police na Imphal Jilla gi Mantripukhi Breza gi Bengali crossing maya degi KCP PWG gi mioi ama phaki mahak miyam amasung karwawala singdagi sel khaibada chenabani hairi mangondagi nongmai maru yawba magazine galona na 9mm pistol ama KCP PWG gi Mani Rishid chaka ani panba gari amasung atei polom kaya phagatki Amorom da thamna pokpi gi uyok chingda ngarang lanmi BSF amasung CRPF thamna na bahona bada mapam adugi nupi singna apan pirakhi adumoy namak security gi apun ba kambuna makhoibu tanthok loina irang adu laksin bangam le hairi mapam aduda hoji makha taba pamdaba thodok thokna ba chingthakta security force thamle National Highway 37 amasung National Highway 2 da akan ba sexual tharangaloina tangai fadana changba polam puba gari chawnga yangkhaini thoi pusilakre Assam Rifles na zo Chandel Zilla da chatekiba operation da khuzukule kyamron fakle madugi manungda America da saba M16 rifle AK56 rifle
Type 81 Chinese Assault Rifle yauri farba polamsing Manipur Police ta kusinakre hairi Narendra Modi Sarkar na hokiba chehi tara asida Bharat ki nahasing da anoba khudongchaba kaya marum phanganki Akasbani Paumin Hai Modi Sarkar gi ahum suba term gi ahanba numit Germany da naha listing tara manga hemba da Sarkar gi thabaki appointment letter sing piki Anoba education policy ki khutangda mahi masing tambagi masak nahuna na semdoktuna medical college masing saruk anirom hengat hanki Sarkar na Oitopa kaya na thalaba tungi punsi ki damakta yumpham thonki mahi masing tambagi thabak phangbaga anigi marakta leriba ahangba mention naba Sarkar na naha koti amada internship ki khudong chaba piri Pradhan Mantri Kausal Vikas Yojana ki makhada naha koti amal lak nifunito hena training pikre Public examination singsta namthak tawba amasung aranba pambai sinaba thingnaba Sarkar na the Public Examinations Prevention of Unfair Means Act lising ani kunmari hogdokhi Varaki tungi punsida science amasung technology ki maru oibadu khangna naha oiriba miyoi singbu science amasung technology ki lamda thabak tawnaba gi puni thogotnaba amasung sakti pinaba vigyan dhara scheme hogdokhi Ariba matam gi Nalanda University amuk hanna hingat hankiba asi Modi Sarkar na leiba asigi ina khullaba mai masing tambagi heritage adu yakotuna thambagi mek larba khudam amani tabiriba pawasi Akasvani Imphal dagini Nipan suba schedule da chalaba lol kungani thoida Sangvidhan bu handokna naba Bharat Sarkar na thawrang ama hogdokle National Translation Mission na Kendra gi Law and Justice Mantralaya gi official language wing gi matenga lonena pakhaliba project asi anobo chehili sing ani kunmanga asigi March fawada loshilaba yai haina panari PTI gi pauna hai Bharat Sangvidhan asi hoji lon tarani panda fongle hauki bachehi lising ani kunmari da maithali amasung Sanskrit hapchinduna lol kodimakta handopagi maikei de singthaninga oiba khongtang ama thangjinki Leba sida inkumza lising ani kunmari da chahigi oina groundwater recharge tawbagi chang billion cubic meter taramanga hengatki aduga lokthokpagi chang na billion cubic meter ahum hanthaki Kendra gi Jal Shakti Mantri CR Patil nangarang inkumza lising ani kunmari gi dynamic groundwater resource assessment report phongki report adugi matung inna chahigi oina groundwater recharge tawbagi chang billion cubic meter chamri nifutaru henki haina pari Chehigi oina hiram pumnamakta sinanaba groundwater lokthopagi changna billion cubic meter chani nipu manga khara henna oikhi abongnopo raisa singi groundwater sample gi chada chama ithai lokhongi category da yamna phaba thakta lei haina report aduna utli Akasvani News na masigi akhanaba chehi loibigi thorom paringda inkumza lising ani kunmari gi saktam ama miyamda purakli ngasigi oina New and Renewable Energy Mantralayana lakholiba maru eba thabak sing amasung mai pakpa singi matangda pawdam jari inkumza lising ani kunmari gi September thada Bharata Renewable Energy gi apunba install capacity gigawatt chani henduna anoba pandup ama yauki masi mamangi chehi ga yengnabada chada taramari helabani Sarkar ni inkumza lising ani kunmari gi February da imung koti amagi yumthakta solar panel kinba PM Suryaghar Muf Bijli Yojana hogdokhibani Bharki apunba solar energy gi install capacity gigawatt marfudra mari hele mapalamdegi fossil fuel pusilakpa hanthanapa amasung inkumza lising ni kuntra fawada carbon puthopaki chang metric ton million manga hanthanaba lupa koti chatu changadaba National Green Hydrogen Mission hogdokhi Mission asina Bharat pu malengi oina green hydrogen puthokpa amasung mapalamda yonbagi phampham ama phanganba pandam thamli amasung inkumza lising ni kuntra fawada thabak lak taruk hena pinaba amasung mapalamdegi lupa koti lak nipan thadanaba pandam su thamli Chaliba sanba chehi asigi ahanba tha nipan November fawbada Bharati sel puthabagi chang asi lupa koti lak nipan lising nifuteret oikhi sel tu mantralaya gi data matung ina masi chehi gi estimate ki chada yankhani to dasmik mangani hojik aroibada maruiba paw amuk hanna Bharata anoba chehi lising ani kun manga harau tayamba amasung dharmari oiba wakhol ngolona haure Rashtrapati Draupadi Murmu na hairi anoba chehi asina mipum khudimakta harau tayamba nungshi chanaba amasung nungaya phaba purakpa oireshanu Narendra Modi Sarkar na hokiba chehi tara asida Bharat ki nahasingda anoba khudongchaba kaya marum phanganki Nipan suba schedule da chalaba lol kongani thoida Sangvidhan bu handoknaba Bharat Sarkar na thawrang ama hogdokle amasung
अवांग नोंपोर राज्यसिंगी ग्राउंड वाटर इथै लोखोंगी कैटेगोरीदा यामना फबा थाक लै हाइना जल शक्ति मंत्रालयगी रिपोर्ट हाइरी पाव लैजरी।